ꯁꯤꯅ ꯔꯥꯏꯁ ꯏꯗꯂꯤꯅꯤ ꯀꯩꯅꯣ ꯍꯔꯥꯎꯔꯤꯗꯨꯕꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯧꯕꯅꯦꯕ ꯍꯧꯖꯤꯛ ꯁꯥꯍꯟꯕꯁꯦ ꯘꯤ ꯈꯤꯇꯪ ꯍꯥꯞꯄ ꯀꯥꯟꯗꯨꯗ ꯃꯈꯨꯝꯁꯦ ꯀꯨꯞꯁꯜꯂꯒ ꯁꯨꯃꯥꯏꯅ ꯁꯥꯍꯟꯕ ꯑꯗꯨꯇꯥꯔꯗꯤ ꯀꯩꯅꯣ ꯇꯧꯋꯦꯅ ꯁ꯭ꯇꯤꯝ ꯑꯃꯨꯛ ꯇꯧꯅꯤꯡꯗ꯭ꯔꯕ ꯌꯥꯝ ꯀꯟꯅ ꯍꯥꯎꯕꯗꯤ ꯌꯧꯗꯦ ꯁꯤꯁꯦ ꯃꯥꯒꯤ ꯕ꯭ꯔꯥꯟꯁꯦ ꯒꯤꯠꯁ ꯍꯥꯏꯕ ꯕ꯭ꯔꯥꯟꯗꯨꯅꯦ ꯑꯩꯅ ꯅꯍꯥꯟ ꯂꯩꯈꯤꯕꯗꯣ ꯃꯃꯥꯡꯒꯤ MTRꯒꯤ ꯔꯥꯋꯥ ꯏꯗꯂꯤꯗꯨꯅ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕ ꯍꯥꯎ कोकोनट चटनीसिने ngरang सेमम्बनेबा आइना हौजिक कोकोनट जसिकेदे कोकोनट लैदनको नामुके आइगी Amazon गी होल दे याउगिबदो अदुगा हापगने आइना अमुक मु तंगा मु तखाइबन ओट मिल्क असेंबा बुदी लैबा आइना नुमदांगी ngagi dinner gi semba अतो अयुक्ति खितंग फोंफों साबा अम थकनिंगे ngasiदिना चावैना सालागा तुदिया हरारबा हाइमा 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 गा हायदि हेंजल हाइमा हाइमा गा हायदि हेंजनबा हाइमा कदेया सुदिया याजे ब्रू नतबा याजे याम हौरेना मथक याम हौबने येंगे अस मते याजा सोन पा याम फजना साल लाइकतबदसु याम हेख्रबने सिसे मोरो कमे ममुल्ले दनि टोमेटो से याम हावबने सिमदि कइनो हेपे यानी yam sabada in suma moroks fazra lang tuklang sak sak fazam ta sigi tomatoes chao ram na ja Why bây giờ tắc kỳ thì có mấy tên sẽ khai được cho tôi xí xí sum chọc lấy các chiên cá sấu mà thắc xí đấy sẽ marum tao rồi curry leaf xí đấy maru ấy là pan khleie này cái đây yên ghé chắc thật bi em mà về viên cha em thích xìa xe 그 ጫው죠 빨빨빨 때는 시험 짜오래 싸움은 노이래 세 세세 빠이로 점숫네 시세 아자히 아쩌버기니 3 years 나 리빠 부리네바 얌 상이버고 사이바이다 크라부디 저 사이다 기땅부디 쇼피바 아두수 시디 거우레 아둠 풀업 시나 일라스틱 오이버니나 풀업 마카다기 팅전바 아이는 한데 리피게나 칸바니 나시당 리피번 박자바나 로이리 짜오나 로이리 구멍가지리 구짜야니 많더러 원박이 이게 한가 केक पैक तो जबन वाह मुल्ले तो थोक तो इसने लूगरे तारे मावा केक ने बकवा मागी दो हाना सेमगा मावा दो मुक सेमे हा मिनिट 10 का दा मुक चंगे बको अदुगा मु मिक्स तौरगा बेक तौबन लोक थोरक तंगाइरे Sangahak ingthalase aduga akanse lokthokna naba haw dub di male ai flavor se butterscotch to ina hape ba aduna sum pa me na adu mawa duga tum chanai
ꯃꯊꯛꯀꯤꯁꯤꯅꯅꯦ ꯑꯩꯅ ꯍꯥꯟꯅ ꯀꯛꯍꯧꯗ꯭ꯔꯕꯁꯤꯗꯩꯁꯤꯅ ꯀꯩꯅꯣ ꯑꯃꯅꯤ ꯈꯛꯇꯪꯈꯛ ꯀꯛꯑꯦ ꯑꯗꯨꯗꯪ ꯅꯪꯉ ꯍꯥꯏꯗꯤ ꯁꯨꯝ ꯁꯤ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯁꯨꯝ ꯇꯧꯕꯗꯨꯗꯤ ꯌꯥꯔꯔꯣꯏꯗꯅꯀꯣ ꯕꯦꯛ ꯇꯧꯒꯗꯧꯅꯦꯕ ꯁꯠ ꯁꯠ ꯑꯗꯨꯅ ꯑꯜꯃꯟꯁꯦ ꯑꯃꯅꯤꯗꯪ ꯀꯛꯑꯦ ꯑꯇꯩꯁꯤꯗꯤ ꯋꯥꯜꯅꯠꯁꯤꯗꯤ ꯀ꯭ꯔꯁ ꯇꯧꯔꯒ ꯃꯊꯛꯇ ꯆꯥꯏꯕꯅꯦ ꯅꯠꯁꯦ ꯆꯥꯏꯔꯁꯨ ꯌꯥꯏ ꯆꯥꯏꯔꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯆꯥꯏꯕꯗ ꯁꯨꯝ ꯍꯥꯎꯒꯗ꯭ꯔꯥꯅ ꯆꯥꯏꯁꯟꯕꯅꯦ فꯖꯔꯦ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ ꯁꯥꯏꯗꯁꯤꯗꯤ ꯕ꯭ꯔꯥꯎꯟ ꯑꯣꯏꯗ꯭ꯔꯥ ꯃꯊꯛꯁꯤꯗꯤ ꯕ꯭ꯔꯥꯎꯟ ꯑꯣꯏꯗ꯭ꯔꯤꯁꯦ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯜꯒꯨꯝꯕꯒꯤꯅ ꯀꯨꯞꯇꯥꯗꯤ ꯍꯤꯠꯇꯣ ꯈꯔ ꯌꯥꯝ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯅ ꯀꯨꯞꯇꯕ ꯌꯥꯝ ꯊꯣꯠ ꯂꯥꯎꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯃꯆꯦꯠ ꯑꯃꯗ ꯀꯛꯑꯦ ꯃꯆꯦꯠꯁꯦ ꯌꯥꯝ ꯄꯤꯛꯅ ꯀꯛꯑꯦ ꯍꯥꯎꯔꯒꯅꯦ ꯈꯤꯇꯪꯗꯤ ꯊꯨꯝꯃꯦ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯊꯨꯝꯕꯁꯦ ꯀꯌꯥ ꯑꯩꯁꯨꯅꯦ ꯊꯨꯝꯕꯁꯦ ꯀꯨꯏꯔꯦꯕ ꯆꯥꯗꯕ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦꯕ ꯑꯊꯨꯝꯕꯁꯦ ꯀꯩꯝ ꯉꯝꯗ꯭ꯔꯦꯕ ꯆꯥꯕ ꯑꯗꯨꯅꯅꯦ ꯃꯣꯏꯒꯤ ꯍꯥꯏꯕ ꯆꯥꯡꯗꯒꯤ ꯑꯩꯅ ꯇꯪꯈꯥꯏ ꯑꯃ ꯍꯟꯊꯔꯒꯅꯦꯕ ꯁꯤꯐꯧꯗ ꯀꯩꯅꯣꯁꯦ ꯍꯥꯞꯄꯤꯁꯦ ꯑꯗꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯕꯅꯥꯅꯥ ꯂꯣꯏꯗꯣꯔꯦ ꯃꯈꯣꯡ ꯀꯨꯞꯄꯒ ꯄꯣꯔꯛꯄꯅꯦꯕ ꯁꯤꯁꯦ ꯁꯥꯟꯅꯔꯤ ꯃꯥ ꯌꯥꯝ ꯀꯟꯅ ꯁꯝ ꯄꯨꯟꯕꯒ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦ ꯁꯝ ꯄꯨꯟꯕꯁꯦ ꯀꯨꯏꯅ ꯆꯠꯇꯦꯕ ꯎꯗ꯭ꯔꯦ ꯃꯥꯏꯗꯨ ꯎꯗ꯭ꯔꯦ ꯄꯥꯏꯗ꯭ꯔꯕ ꯆꯦ ꯊꯜꯂꯛꯑꯕꯣ ꯆꯠꯊꯣꯏꯕ ꯂꯣꯏꯁꯜꯂꯛꯑꯦꯗꯣ ꯑꯆꯧꯕꯗꯨꯃꯅꯦ ꯑꯆꯧꯕ ꯍꯥꯏꯁꯦ ꯆꯞꯄ ꯅꯠꯇꯕ ꯑꯅꯣꯏꯕꯗꯣ ꯈꯔ ꯑꯗꯨꯒ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯒꯤ ꯃꯕꯨꯛ ꯀꯩꯀꯩꯁꯦ ꯉꯧꯔꯒꯅꯦ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯤ ꯆꯠꯊꯣꯏ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯏꯊꯩ ꯇꯩꯕ ꯌꯥꯗꯦ ꯖꯝꯁꯨꯠꯇꯣ ꯁꯦꯠꯄꯗꯅꯦ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯞ ꯆꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯅ ꯃꯥꯏ ꯗꯥꯏꯄꯔ ꯆꯦꯟꯖ ꯇꯧꯕꯒꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯗꯣ ꯄꯨꯂꯞ ꯂꯧꯊꯣꯛꯅꯕꯗꯨꯒꯤꯅꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯣꯏꯅ ꯆꯦꯟꯖ ꯇꯧꯕꯤꯔꯝꯃꯦ ꯂꯣꯏꯔꯦ ꯀꯥꯡ ꯀꯣꯛꯑꯦ ꯌꯥꯎꯗ꯭ꯔꯦ ꯏꯁꯤꯡ ꯈꯤꯇꯪ ꯆꯣꯠꯍꯟꯒꯦꯀꯣ ꯑꯗꯨꯒ ꯇꯩꯊꯣꯛꯁꯤ ꯈꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯗꯤ ꯀꯪꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯕꯅꯥꯅꯥꯁꯤꯗ ꯀꯪꯉꯦꯅ ꯆꯠꯊꯣꯏꯕꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯊꯤꯡꯉꯛꯀꯅꯣ ꯀꯥꯏꯗꯨꯔꯥꯕ ꯑꯩꯅ ꯇꯧꯕꯗ ꯊꯤꯡꯖꯤꯜꯂꯛꯀꯅꯣ ꯀꯥꯏꯅ ꯍꯥꯏꯕ꯭ꯔꯥꯕ ꯑꯗꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ if you're happy and you know it clap your hand clap clap if you're happy and you know it clap your hand clap clap 시대디 빠이러기 시네만 갈리지 시디네 수마이네 수마이나 ตุ้m나봐 야 끼꾸 자 끼꾸 더리 끼꾸 야 제목 같이 그렇게 아마 뒤로 아니 파기다 슬래시 바로 와우 귀엽나
ꯇꯨꯝꯅꯤꯡꯉꯕꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯉꯁꯥꯏꯗꯩ ꯅꯦꯅꯦꯒ ꯂꯩꯔꯤꯅꯤ ꯅꯦꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯥꯛꯄꯁꯤ ꯅꯨꯡꯉꯥꯏꯖꯔꯦ ꯀꯣ ꯑꯩꯈꯣꯏ ꯀꯦꯕ ꯂꯣꯏꯔꯦ ꯆꯥꯕ ꯂꯣꯏꯔꯦ ꯃꯝꯃꯝ ꯆꯥꯔꯦ ꯃꯝꯃ ꯑꯝꯇ ꯍꯥꯏꯔꯣꯅ ꯃꯝꯃ ꯑꯦ ꯑꯝꯇ ꯄꯥꯝꯊꯣꯛꯀꯦꯁꯤ ꯍꯧꯖꯤꯛ ꯑꯝꯇ ꯄꯥꯝꯊꯣꯛꯀꯦꯁꯤ ꯁꯤꯒꯁꯦ ꯁꯥꯡꯕꯅꯤ ꯀꯤꯕꯒ ꯅꯪꯗꯦ ꯅꯦꯅꯦ ꯂꯥꯛꯄꯩ ꯆꯠꯄꯗꯀꯣ ꯑꯩꯈꯣꯏꯗꯤ ꯅꯦꯅꯦꯗ ꯉꯥꯎꯖꯕ ꯐꯖꯅ ꯂꯩꯔꯣ ꯌꯥꯔꯦꯀꯣ ꯑꯁ ꯄꯨꯛ ꯊꯣꯛꯂꯛꯑꯦ ꯑꯉꯥꯡꯁꯦ ꯄꯨꯛ ꯊꯣꯛꯂꯛꯑꯦ ꯇꯤ ꯁꯥꯔꯠꯇꯒꯤ ꯄꯨꯛ ꯊꯣꯛꯂꯛꯑꯦ